Audi car yauriba ring mari asina auto union gi company mari gi mahut chilli 2026 ki 1st April da Uttar Pradesh government na state asida yoliba jerum khuding makta stamp production date amadi expiry date thagadabani haina lauthokre 1990s ki athengbada United States na yamna aronba plan ama tawduna tha asida nuclear bomb thadagi haina tawki Michael Jackson asi ngasi phawbada Khwaidagi award fangkiba artist amani. Fact number 1 maming chatlaba khongup ki brand Puma amadi Adidas ki founder sing asi machin manau ni machin manau ani adugi maming di Adolf Dassler amadi Rudolf Dassler ni German shoe business amada makhoi animak punna thabak tawminarambadagi karigumba maram amadagi 1948 ta makhoi anigi business asi tongan khi Adolf natraga Edi haina khangnaba miyoi asina Adidas ki founder oikhi aduga Rudolf na Puma gi founder oikhi. Fact number 2 North Korea da miyoi ama crime tawrabadi makhoi gi family haibadi generation ahum phawba dandi fangi crime tawriba miyoi adugi parents children amadi grandparents phawba dandi fangi masida sunatana relative phawba trial natraga explanation tawdana prison camp ta toina thajali mafam asida makhoi chara henba natraga thabak ka hena subadagi siba phawba yawi system asibu yonwa je haina khangnai jail manungda pokpa angang phawba mapunsigi oina dandi phangba yawi. Fact number 3 maming chatlaba singer songwriter amadi dancer Michael Joseph Jackson asi masi phawbada Khwaidagi award phangba artist amani masi phawbada music ki lamda sikraba natraga hingliba miyoi singi manungda mahangna Khwaidagi hena award phangi mahangna 39 Guinness World Records 6 Billboard Award 13 Grammys 16 World Music Awards amadi 26 American Music Awards phangki mahak asi matam pumbagi oina greatest entertainer amani mahak USA gi Indiana da August 29 1958 da pokhi mahak USA gi California da June 25 2009 da cardiac arrest na maram oiraga sikhi mahaki burial place asina USA gi Forest Lawn Memorial Park da oikhi. Fact number 4 1991 da release tawkhiba Terminator 2 Judgment Day haiba film asida T800 ki role lawkhiba Arnold Schwarzenegger da pikhiba senfam asi $15 million ni film asida yauriba mahaki dialogue asi 700 words khaktani word amada chawrakna $21,429 lawi maming chatlaba line Hasta la vista baby asida changliba sale asi $85,716 ni. Fact number 5 Audi car da yauriba ring mari asina auto union gi company mari gi mahut chilli logo asina mahut chilli ba asi Audi DKW Horse amadi Wanderer asini Sasoni da semkiba alliance asi company singi survival gi damak secure oinaba pandamdani masida yauriba ring khuding magna makhoi gi partner singi unity tai Audi asi August Horse na linkhat khibani DKW haibadi dam craft wajen asi motorcycle amadi apikpa car singbu khangnai Porsche asisu August Horse na linkhat khibani masina maruoina luxury car singbu khangnai Wanderer asi
mayai oirap chauba car singda focus tawi. Fact number 6. 1st April 2026 dagi Uttar Pradesh government na state asida yoliba yerum khudingmakta stamp production date amadi expiry date thagadabani haina lauthokre. Masi food safety amadi freshness ki damaktani. Directive asi Animal Husbandry and Food Safety Departments na issue tawkhibani. Masida local vendors singna loose oina yoliba yerum pumnamak yauna date of laying amadi expiry date animak print tawgadabani. Label sing asi yaudaba yerum thengnarabadi madu logi matung inna matpa natraga mang tahanba yai. Fact number 7. 1950s ki athengbada United States na yamna aronba top secret plan ama tawrami. Masida makoina tha leibakta nuclear bomb ama thadagi haina tawki. Project asigi maming Project A119 kauki. Masigi project asi US Air Force na 1958 amadi 1959 gi marakta pangthoklage haina plan tawki. Masigi maramdi Soviet Union na 1957 da Sputnik 1 launch tawduna space ki lamda US tagi mangjil thakhiba dugi chap chaba aukhum ama oinani. Plan asida makoina thagi Terminator line haina khangnaba amamba amadi anganba anigi tainafam mafam asida nuclear bomb ama thadaduna yamna chawba mangal ama thokhangi haina khalami. Aduga masigi mangal asi prithvi dagisu uba phangadoribani. Plan asigi scientific team da naha oiriba Carl Sagan su yaurami. Adubu project asi 1959 gi anganbada cancel tawki. Masigi maramdi karigumba makoina thagaliba rocket adugi function da akaiba laktuna prithvi da oina tasilaktuna pokhairabadi khudong thiba thokani amadi. Plan asigi matung ina tha leibakta nuclear thadaba matamda thagi environment da tung koina amang ata thokhaugani. Fact number 8. Khwaidagi Naha Oiba female truck driver asi 25 years surabi Himachal Pradesh tagi Neha Thakur haibi nupi asini. Mahak asi tasengbadi air hostess oige haiduna train tawkhibani. Adubu COVID-19 pandemic na maram oiraga mahaki ningjaba adu kaiki. Mahaki motor vehicle license asi 2023 da phangki amadi Himachal Pradesh ki oina khwaidagi ahanba female truck driver ama oiki. Mahak asi truck driver oibata natana blogger amasu oi. Mahakna minong maisa kaya khangduna mahaki sinfam asi paikhibani. Fact number 9. India gi khwaidagi naha oiba Mount Everest Kakhiba Miyoi asi Ariska Lada haibi Maharashtra dagi nupi asini. Mahakna Mount Everest ki mathak yauna kakhiba matam asida masagi chahi taruk khakta ngairi. Mahakna mahaki mama Temple Ladaga loinana numit 35 da 130 kilometers yausinduna -17 degrees Celsius fauba inglaba temperature aduda thauna fana ching asibu kakhibani. Fact number 10. 1956 ki matamda French school singda school aduda tamliba chahi 13 gi makhada leiba student singna alcohol sizinaba asi ayaba pirami. Masida makoina lunch ki matamda alcohol sizinaba asina aikhoigi health kanaba pi haina thajanarami. Hariba thawong asi 1981 gi matam phawbada school khudingmakta ban tawramde.